Saramchat Chatpa Hemam Johnson Sibagi Cheirak Pikhibani UNLF Pawasi Kangleipaki Maira Pauxie the Gilokochavane Kunaya Sida Tabada Yamonaba Ki Hangoi Tukasaningai Wairaba Hek Pokminaba Masanupi the Fauba Octabalicha Chatpangamba Lamsat Nai the Bagi Pankay Wang Malalaba Moirang Koiru Maning Lekai the Hogzigna Moirang Ankalawaida Asanba Yumama the Labor Hemam Johnson Elias Mani Apopa Ice Birenamade Ice Ombi Pramabati Busibagi Cheirak Pikhibani Haina Aina Thinkraba Koideng na Lusing ba UNLF King Central Committee ki Secretary of Publicity ki Thopuriba M Sakena Kuyek Pidu na Thadorok pa Cherola man haire Cherola sina hai asigumba Saramchat Chatpa miyoy asina Thoubal District gi Maramchat Chumdabi Priya Kaubi nupi amaga Kunay na yada ba mawongda nupa nupi gi arwan ba marilay na yamade Hek pongmina ba macha nupi ga yumbal marilay minaduna Angang ama unari hai bagi pawgi likun na mapangbadagi UNLF MPA gi Special Task Force amana thigatuna lakhe Loina na sayo lamagi mamangdagi Hemam Johnson Elias Manibu Imphal gi mafam amadagi fagatuna custody da thamlaba matungda kumna wahong pahong sathake ahanba dadi Johnson Elias Manina masagi maral kupsinaba honakhe amade Thoubal district dagi Priya Kaubi nupa kaina khrabi mafam khudingi asanba ka hong duna leibe mawamaga nupa nupi ani gi aronba yumban mari thamduna ahum mari rak angang oiduna angang yaithake bagi wari phongdok lakhe Priya Haidi Binupi asi Maramchat Chumdabi amane Johnson Elias Maniga mahaka Priya nataba Mari kayarak thamnabada natana Johnson Elias Mani na machanupi gi hangoi ningai waidaba Wari adusu mahakhange asumna wahang pahong makha chatharakbada Mani na mahaki irem khak machanupi Hemam Isalga 2019 dagi nupa nupi gi aronba yumban mari thamnaduna Angang anirak naupukhi haibasi Johnson Elias Mani masana yazakhi haire Cherola sina hai asumna tabada tukachaba Hanggoiba, Semtokpa ngamlaroidaba, Saramchat Chatpa Johnson Elias Manigi lichat asi. Kunay asida yadi haibagi chapchaba para ama lehaunaba, party na kupna khanaraba matungda, Hemam Johnson Elias Manibu, Sibagi Cheirak Pikhibani haire, Ningsingba yabadi, UNLF na, Kunay asigi nauksum haiduna, Tungi mama amadi, Yumbirembi oirakadabi nupi oibi kayabo, Saramchat Chatpa nupa oiba singna, Namza namtheng na duna, Sarak tambiba amadi, Ikai kumna bamangan basingi mathakta, 1990 gi angan ba matamdagi hauna warak waten duna hak pa Cheirak piduna lakhe asumna ikhoi gi khunai asigi ngaklo wairiba nupi khunai asibu singnarak pa singbu UNLF na makhata na su Cheirak pikhigani haire cherola sina hai khunai asi chahi kaya India gi loilam laingak asina kumbang sana nei khairak padagi khunai asigi kayat khuding mak kinthare imung manung ahal laman kairoi laikai pali haibagi achet pa phire khunai gi sana loncha thaksi khasi loina mangsilak lai Kunay asimak pala pumlaba kunay ama waire. Thoidok hendok na hawkiba May ahum 2023 daging kuki kulay paibasing na satharakiba lana sina. Kunay asi kunjay laysay halakiba si daging laingak wayel laytraba. Senmit ki pibam sathi na soksi laba kunay ama uhen bada natana. Kunay lonsat social morality ki thaksu asuki matik nem thakray. Laingak pay di banga mathaw. Yaitong pamdong basing loilam mapugi makhong konduna. Masagi chokri dabu soidrabadi haina laibaki soksilaglaba phibam asi karisu leitana leithokli haire asumna ngakpi senbinaba leitraba iraipak ifurup asibu kannanaba UNLF MPA na sangsilagliba yawol khongjang asida iraicha sing maruwaina khunai asigidamak chongthorogliba miyamgi lupsing amade thoidok hendokna yawol lup khudingmakka khusamnana changsinminasi haina apel tawragle aroibada serwal asina hairibade iramda masigi mama mapa oibasingi mafamda UNLF na toina thamjaning ba wafam de khunay asigi tungi yumbirel oirakadoriba masa singbu piklingai dagi hauna aphaba sajat lichat thaksi kasi khunay gi hauna lonchat sing mamutta na khangna batakpi tambi hause loina na mahai loisang singda laibiri ba oja singna su nauriba mahai roi singbu ani suba mama mapa oibagi achoba thaudang lobiduna section na ngakpi senbi yu haire IRB personnel ama siduna leiramle pawasi kangleipaki maira pawse dagi lokhatjabane Kaksing district king Kurau Pokpi da laiba Industrial State Complex da laiba Taraga Mathoi Suba Indian Reserve Battalion IRB gi personnel ama siduna leiram le haire Laikhidraba IRB personnel adugi maming Singlaingam Singlai chahi kuntraga manga apokpa Romesh Singlai kawe Kasom khulendagi ne mahaki rifleman number 01123 471 ne mahak masagi tumpham ka da siduna leirambani haire Pawasina hai ngarang ayuk hagolaktabadagi mahaki ka adu da sangduna yengluba matamda Ka adu manungdagi thonglonduna leiramkhe kaubadasu khumlaktavadagi mayam sangduna thong hangdoktuna yengluba matamda siraga leiramkhibane thaudok adugi matangda police na UD case ama lokhatkre haire